만들지. 느낌 아니라 낫지. 고무 말이라고. 실내입만 만들지. 니뭐 하라고 이래. 실내비는 아이 만 보는 거니라. 아두 하유. Good morning guys. Welcome back to my channel. मैं मंगरबे ने खाली Happy Imoinu Day. Sige latin je ngarang ya te dana. Ado ay mutaga yenge. Comment ta gadi harap ya bani khopni kana ga hare ba ko. Aw da kada ne kamai to ba hang tok tur nu sin to ba yeng ne. Hang tok phom ji lai te ba. Hang tok puta gadi si ji ne ba hang tok tu ji. Si hang tok ga hap tu mangai ne ba. Kodum ta yenge. Ya ba. Sini magi dori gule ni sini. Ya diye fix way sih. 시드 전에 내 초보 야보가 그디 하부 야거든요. 봐. 계로신지 심은는다. 어도 시지 픽스 오예요. 쿠지 알겠다 오예요. 시지. 어이저 아싸데다. 어도나 사타 폴로라가 두칸 찔러감도 신도기. 하는 거 두칸에 뭐. 그냥 통하게 거기. 잠파래. 레이지 잠파. Preserve नहीं कोई ले तुम खा ले हाँ चलो चले लो Boleh. Mahia le ya. Mana tu bagi? Oh, satu aja. Aji ke mana betul? फजरे 시준이 네 써만나래 시기 फजरे 하울래 매네 lo cha thôi rồi đen rồi rồi anh này nè lấy bữa can đó ya quan này khu chốt này cái này lấy được này vào thì chim bớt là rồi chỉ gì lấy bây giờ này vậy có gì té từ rồi ba từ giờ đi từ giờ chưa ba chim bớt thì cái tàu lên này thấy cân à मुझे कन आई दी कुई ने कि न तो बुगी छसे अन लाई छला कुदुने बा अदुना ने बा कोई फिक्स तो कोई न्यू मरे सिम बचल रे आ तो अंत कटे तू कोई जुगाना बोलो तो ना हो सन या और हम को करो तो लो तुम को कोई तुमने हे होसी फिरो बुदी सेसल ले को अपन खरे हेले और तो ज्ञान तादे ngasi ki limit se jadi ini sakadaba yang lamgi assessment je chije ye thokani di kai ri bo ko ye thokani ha ga company phum de gi di
ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯀꯝꯄꯅꯤꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯤꯕ ꯄꯤꯔꯛꯈꯤꯗꯤ ꯉꯁꯥꯏꯅ ꯌꯥꯔꯦꯕ ꯂꯩꯊꯣꯛꯑꯅꯤꯗꯤ ꯑꯗꯨꯁꯨ ꯂꯝꯁꯦ ꯅꯛꯄ ꯑꯣꯏꯔꯗꯤ ꯐꯕ ꯍꯣꯔꯦꯟ ꯊꯧꯔꯤꯀꯥꯟꯗ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯞ ꯆꯪꯗꯣꯏꯅꯤ ꯊꯧꯔꯤꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒꯗꯤ ꯕꯦꯔꯥ ꯀꯥꯏꯗꯅ ꯂꯩꯊꯣꯛꯑꯦꯅ ꯑꯗ ꯑꯩꯒꯤꯗꯤ ꯄꯥꯎ ꯄꯤꯔꯛꯇꯕꯅꯤꯅ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯀꯦꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯒ ꯇꯧꯃꯤꯟꯅꯒꯗꯕ ꯑꯩꯒꯤ ꯄꯣꯛꯇꯔ ꯕꯤꯒ꯭ꯌꯥꯟꯗꯗꯣ ꯃꯥꯁꯨ ꯐꯣꯟ ꯇꯧꯔꯝꯕꯅꯦ ꯀꯔꯤ ꯄꯥꯎ ꯂꯩꯒꯦꯅ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯦ ꯂꯩꯇꯦ ꯁꯦ ꯉꯁꯤꯒꯤ ꯁꯦꯟꯇꯔꯅꯤ ꯄꯣꯁ ꯇꯥꯕꯤꯌꯨ ꯁꯤꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯔꯃꯥꯟꯗ ꯃꯥꯛꯁꯨ ꯂꯧꯊꯣꯛꯎꯗꯅ ꯃꯥꯛꯁꯦ ꯂꯧꯊꯣꯛꯀꯦꯗꯧꯔꯒꯦ ꯅꯪ ꯍꯣꯏ ꯕ꯭ꯂꯣꯛꯇ ꯌꯥꯎꯗꯣꯏꯅꯤ ꯕ꯭ꯂꯣꯛꯇ ꯏꯀꯥꯏ ꯂꯧꯊꯣꯛꯀꯦꯗꯧꯔꯒꯦ ꯃꯥꯅ ꯏꯔꯦꯡꯕꯜꯗꯒꯤꯅꯦꯕꯀꯣ ꯏꯔꯦꯡꯕꯜꯗꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯣꯏꯖꯔꯒꯁꯨꯅꯦ ꯑꯣꯏꯃꯤꯟꯅꯕꯅꯤ ꯑꯦꯁꯦꯁꯟ ꯅꯠꯇꯦꯕꯣ ꯁꯤꯗꯤ ꯀꯣꯟꯅꯅꯤ ꯀꯣꯟꯅ ꯍꯣꯏ ꯍꯥꯟꯅ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯃꯤꯟꯅꯕ ꯍꯥꯟꯅ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯃꯤꯟꯅꯕ ꯀꯣ ꯅꯨꯡꯁꯤꯒꯖꯥꯅꯤꯍꯦ ꯕ꯭ꯔꯗꯔ ꯀꯝ ꯐ꯭ꯔꯦꯟꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯄꯨꯂꯞ ꯑꯃꯨꯛ ꯄꯨꯁꯟꯕ ꯕꯤꯒ꯭ꯌꯥꯟꯗ ꯇꯣꯛꯑꯦꯅꯦ ꯅꯨꯡꯉꯥꯏꯔꯤ ꯁꯦꯜꯐꯤ ꯀꯥꯞꯄꯁꯤꯔꯣ ꯀꯥꯞꯄꯒ ꯑꯩ ꯊꯥꯈ꯭ꯔꯗꯣꯏꯅꯤ ꯑꯗꯨ ꯀꯩꯅꯣꯗꯣ ꯑꯩ ꯁꯤꯕꯝꯗ ꯐꯣन ꯇꯧꯔꯒꯦ ꯑꯃꯗꯨ ꯆꯤꯟꯃꯣꯏꯗꯨ ꯌꯧꯔꯛꯈꯤꯁꯅꯨ ꯑꯣ ꯌꯥꯔꯦ ꯌꯧꯔꯛꯑꯅꯤꯕ ꯉꯁꯥꯏ ꯀꯩꯅꯣ ꯃꯌꯥꯡ ꯆꯥꯗꯣ ꯃꯥꯁꯨ ꯌꯧꯔꯛꯈꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨ ꯌꯧꯔꯛꯄꯒ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯉꯁꯤꯁꯦ ꯁꯤꯗ ꯃꯣꯏꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯅꯤ ꯇꯥꯏꯕ ꯑꯃꯅ ꯑꯩꯅ ꯂꯧꯒꯗꯕ ꯑꯃꯅ ꯔꯃꯥꯟꯗꯅ ꯂꯧꯒꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯀꯦꯟꯁꯦꯜ ꯇꯧꯋꯦ ꯐꯖꯗ꯭ꯔꯦ ꯀꯥꯞꯄꯣ ꯀꯦꯃꯦꯔꯥ ꯁꯤꯗ ꯑꯩꯈꯣꯏ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯐꯣꯟꯗꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯈꯪꯗꯦ ꯖꯤꯑꯣꯇꯦꯛ ꯑꯦꯞꯁ ꯍꯥꯏꯅꯦ ꯃꯗꯨꯅ ꯀꯦꯃꯦꯔꯥ ꯃꯗꯨꯅ ꯀꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯇꯧꯔꯦꯕ ꯑꯩꯒꯤꯔꯣ ꯑꯣ ꯌꯥꯔꯦ ꯑꯣ ꯃꯥꯅ ꯀꯥꯞꯄꯤꯔꯣ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯀꯤꯅꯦꯕ ꯀꯥꯞꯇꯣꯏꯁꯦ ꯑꯩꯒꯤ ꯆꯨꯝꯅꯒꯤ ꯀꯦꯃꯦꯔꯥꯗꯤ ꯀꯥꯞꯄꯗꯤ ꯊꯣꯛꯂꯛꯇꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯇꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤ ꯀꯥꯞꯇꯥꯔꯗꯤ ꯑꯩꯒꯤ ꯂꯣꯀꯦꯁꯟꯒꯁꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯅꯪ ꯊꯥꯏꯗꯔꯥ ꯅꯠꯇꯦ ꯁꯤꯌꯥꯔ ꯇꯧꯔꯛꯄ ꯌꯥꯔꯦꯅ ꯅꯣꯏ ꯅꯝꯕꯔ ꯌꯥꯎꯅꯤ ꯑꯩꯅ ꯑꯗꯨ ꯃꯥꯏ ꯋꯥꯆꯞ ꯀꯩꯅꯣ ꯁꯤꯕꯥꯡꯒꯤꯗꯣ ꯋꯥꯆꯞ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯕꯅꯤ ꯗꯥꯗꯤꯁ ꯃꯥꯁꯤ ꯀꯩꯅꯣꯒ ꯃꯥꯟꯁꯤꯜꯂꯤ ꯅꯨꯄꯤ ꯃꯥꯜꯂꯤꯔꯣ ꯅꯠꯇꯦ ꯈꯣꯡꯎꯞ ꯃꯥꯜꯂꯤꯔꯕ ꯁꯤꯂꯩꯕ ꯃꯥꯟꯁꯤꯜꯂꯤ ꯃꯤꯕꯨ ꯍꯔꯥꯎꯒꯤꯅꯤ ꯁꯤꯂꯩꯕꯅ ꯑꯩ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯨ ꯍꯥꯏꯕꯤꯌꯦ ꯀꯥꯏ ꯌꯦꯡꯗꯕꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯤ ꯌꯥꯎꯗꯦꯅꯦ ꯑꯥꯏꯐꯣꯟꯗ ꯌꯥꯎꯗꯕ ꯁꯤꯅꯕꯨ ꯋꯥꯆꯞ ꯄꯥꯏꯕꯗꯤ ꯀꯨꯏꯔꯕꯩ ꯇꯨꯡꯅꯤꯁꯦ ꯁꯤ ꯊꯦꯡꯅꯩꯁꯦ ꯅꯪ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯅꯣꯏ ꯗꯤꯕ ꯀꯔꯤ ꯏꯅꯦꯝꯕ ꯅꯣꯏ ꯇꯧꯔꯒ ꯂꯥꯛꯀꯦ ꯑꯗꯨ ꯆꯥꯔꯖ ꯌꯥꯏꯌꯦ ꯅꯣꯡꯃ ꯁꯤꯜꯂꯛꯑꯒꯦ ꯏꯕꯥꯅꯤ ꯁꯤ ꯎꯅꯤꯁꯤ ꯂꯣꯡꯇꯧꯔ ꯃꯇꯨꯡꯗꯒꯤꯔꯥ ꯃꯥꯔꯁꯇꯒꯤ ꯎꯅꯔꯛꯇꯕꯅꯤ ꯆꯍꯤ ꯑꯃ ꯐꯥꯗꯣꯔꯦ ꯑꯗꯨꯅ ꯃꯥꯒꯤꯗ ꯍꯧꯖꯤꯛ ꯉꯥꯅꯨ ꯆꯥꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯤꯌꯦ ꯄꯤꯖꯤ ꯇꯧꯃꯤꯟꯅꯔꯛꯄ ꯑꯩ ꯁꯝꯁꯦ ꯀꯩꯅꯣ ꯃꯥꯟꯕ ꯈꯪꯗꯦ ꯁꯝꯁꯦ ꯀꯗꯥꯏꯗꯩꯅꯣ ꯁꯤꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯍꯥꯏꯕꯅꯤꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯀꯠꯂꯣꯏ ꯑꯗꯨꯅ ꯐꯩꯌꯦ ꯑꯪꯒꯤ ꯁꯝꯗꯨꯗꯤ ꯑꯩꯁꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯞꯄꯒ ꯊꯝꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯖꯦꯜꯗꯣ ꯂꯩꯗ꯭ꯔꯤꯕ ꯖꯦꯜ ꯑꯃ ꯂꯩꯔꯦꯕꯀꯣ ꯃꯗꯨꯗꯤ ꯁꯣꯞ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯈꯔ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯄꯤꯠ ꯁꯥꯏꯒꯦ ꯇꯧꯕꯅꯦ ꯐ꯭ꯌꯨꯔꯤꯒꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯐꯣꯇꯣ ꯅꯝꯃꯦ ꯐꯣꯇꯣ ꯊꯥꯈ꯭ꯔꯦ ꯑꯗꯒꯤ ꯐꯣꯇꯣ ꯅꯝꯈ꯭ꯔꯦ ꯐꯣꯇꯣ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯅꯝꯃꯒ ꯊꯥꯔꯛꯑꯣꯅ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛꯅꯝꯃ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯃꯤꯅꯤꯠ 10-15ꯃꯨꯛ ꯉꯥꯏꯌꯣꯅ ꯍꯥꯏꯔꯤ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯡ 12:40 ꯆꯠꯂꯦ ꯃꯥꯗ ꯊꯥꯗꯔꯝꯒꯦꯅ ꯌꯨꯝꯗ ꯆꯠꯂꯤꯕ
ꯑꯗꯣ ꯉꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯤꯒꯤ ꯑꯦꯁꯦꯁꯃꯦꯟꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯥꯔꯤꯛ 23ꯇ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯨ ꯍꯥꯏꯅꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯉꯥꯏꯍꯥꯛ ꯃꯣꯏꯗ ꯂꯩꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ ꯁꯦ ꯑꯃꯃꯝꯅꯦ ꯌꯥꯔꯦꯅ ꯑꯩ ꯂꯥꯛꯑꯦ ꯍꯌꯦꯡ ꯄꯣꯁꯄꯣꯟ ꯇꯧꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯉꯁꯤ ꯆꯠꯂꯨꯕꯒꯤ ꯑꯗꯨꯝ ꯇꯤ ꯁꯥꯅꯤ ꯃꯣꯏ ꯌꯧꯗꯤ ꯃꯣꯏꯗꯤ ꯎꯕꯖꯥꯠꯂꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯩꯅꯣ ꯊꯥꯔꯤꯅꯦ ꯑꯁ ꯐꯣꯇꯣꯒ ꯇꯧꯔ ꯊꯥꯗꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯅ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯕ꯭ꯂꯣꯛꯇ ꯎꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯁ ꯋꯥ ꯑꯃꯗꯨꯗꯤ ꯅꯣꯏꯒꯤ ꯑꯇꯩ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯝ ꯂꯥꯛꯅꯗ꯭ꯔꯣ ꯂꯨꯃꯨꯛ ꯂꯥꯛꯏꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯜꯂꯤꯅꯤ ꯌꯥꯅ ꯔꯃꯥꯅꯟꯗꯒ ꯔꯃꯥꯅꯟꯗ ꯏꯔꯦꯡꯕꯟꯒꯤꯗꯣ ꯃꯥꯁꯨ ꯆꯠꯈꯤꯗꯣꯔꯦ ꯄꯨꯄꯨꯗꯤ ꯑꯥꯗ ꯀꯣꯀꯣꯏ ꯆꯠꯈꯤꯗꯣꯔꯦ ꯀꯣꯀꯣꯏ ꯆꯠꯈꯤꯗꯣꯔꯦ ꯃꯥ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏ ꯀꯣꯀꯣꯏ ꯆꯠꯈꯤꯗꯣꯔꯦ ꯄꯨꯄꯨꯗꯤ ꯀꯣꯀꯣꯏ ꯆꯠꯈꯤꯗꯣꯔꯦ Putih kocak gitu lah. Kenapa tak surat tu yang gitu? Eyepiece. Ini tu ni ya. Pada macam nak buat besar tak tahu je, hai je. Sangat kena aja ya. Samlang tapi yang lain ni lah. Sekui ngaji di. Si lulu thong tu aku juga. Thongdura hai ni lai dekat. Oh lai dekat tu rawa. Tu bina lai cuy tu kau terang. Lawa. La macam. Lai cuy. Ini la macam tu. Lai cuy tu idra. Lai cuy tu idra semda. Yang ni ne, macam hamra. Wow. Yare. Yare ure lu ure yare. Lu ure. Koi masih imuinu ngasih mereka ni ure, tu sila tu. Ngasih mereka. Itu kudih le, mau kong doktoran loy kerja cuma ready dah. Kalau nak koi di live forum pun lumuk loy nare. Kalau ngasih bagi, hari ni bah. Ngasih mereka sakko cana bagi, kong na bagi. Lai dekat pun boleh bina. Lah ngak cutting. Mana apa nak pun kami Mai foto na mai ni ka. Makut tahu je. Jadi foto na mus saya tak tahu je tera. Wah. Kira kimia di kita na. 1, 2, 3. Pasti. Macam ni hai saya dah. Saya muka enam je fajana le ko. Ready 1, 2, 3. Good. Yang macam ini ni mo. Hazar apa? Ha, ya reka. Kaya happy jadi tu lah. Yang ni. Ikan ni. Nga saya tu ni tuang om si tahu kan tuang ni sebab ni. Tôi thong ra gì bà? Rồi thùng Tuang si lau. Tôi vẫn thong này, tao thong này. Ông ông thong này. Phun là cái mút thùng này. đúng không? Đấy, tao rồi gì? Nga to ahum ni. Lo thua me lo thua se. Mình là hai cái đây. Nga lo thua. Puro यार है. Place
미니들 마탁자 원에 돈돈 셈번에 받으라. 이제 부직사로 오늘 내가 잠깐 들어간다. Ai cũng tự quần tới rồi. 시드는 그냥 통두지나. Tao của các nga tàu baka. Good. Aing khaga. Kaya songi ma pan gi na. Sina atoi ba. Yes. Ini mau gitu enggak? Kita cuma tahu lagi, Pak. Apa berhubungan tahu lagi? Squeeze hinang gi wali ne. Pung ju teret teret tasla. Kachu kai de ke droge. Sum haibu wane. Adun kai na. Nang horen charo de. Hinjang. Mak. Ako'y thamna ba tudi? Ito na piuche. Ko'y chigi da. Ya ka dro ji. Ya ro ye. Atoi ba thong ba loi kre. Ado sidana. Atoi ba loi ba cha. Loi re. Na ke no to lo. Mai do. Ado ga sidana ataw ba thong maga. Adagi ngareng khana sundang ngaurani. Ado nei ngasi gi blog di matang si lotion jarage ai blog su payu tho gadi like to video mo share to video anu go views su bega subscribe to video mo ko nisana phasu le video so please be safe and be healthy bye bye good night che bye 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 to ro Bye bye hayo. China. bye bye hero good night to ro chiu to ro Bye bye. chiu Abunga, nta bye bye taro udana ngasi di imuni ni lao hida. Bye bye taro. Bye bye. Good night ka. Hey, sak khaga lo shele nang chak la me do. Odi. Sidang wati wali bo ko.